ꯑꯁ ꯇꯥꯃꯣ ꯈꯤꯇꯪ ꯉꯟꯅ ꯍꯥꯏꯕꯤꯔꯝꯃꯗꯤ ꯐꯒꯗꯕ ꯑꯩꯈꯣꯏꯁꯨ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯁꯦꯠ ꯑꯞ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯃꯇꯝ ꯀꯨꯏꯅ ꯆꯪꯅꯤ ꯏꯟꯁꯄꯦꯛꯁꯟꯁꯨ ꯂꯥꯛꯑꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯊꯥ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯃꯇꯝ ꯅꯣꯏ ꯊꯣꯛꯄ ꯁꯤꯟꯒꯗꯧꯅꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯣꯏꯅ ꯀꯠꯊꯣꯛꯑꯒ ꯀꯩꯗꯧꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯄꯥꯈꯪꯒ ꯁꯥꯗꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯑꯌꯥꯕ ꯈꯛꯇꯪ ꯆꯠꯂꯤ ꯇꯥꯔꯒꯗꯤ ꯂꯝꯗꯝꯁꯦ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯂꯝꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯃ ꯆꯪꯏ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯕꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯦꯛꯁꯄꯣꯖꯔ ꯃꯌꯥꯝ ꯑꯃꯗꯤ ꯐꯪꯉꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯑꯦꯛꯁꯄꯣꯖꯔꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯒꯗꯣ ꯄꯤꯕꯤꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕꯩ ꯑꯥꯗ ꯆꯠꯅꯤꯡꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯑꯣꯏꯅ ꯍꯣꯠꯅꯔꯣ ꯅꯁꯥ MMA ꯆꯦꯝꯄꯤꯌꯟ ꯅꯠꯇ꯭ꯔꯣ ꯖꯤꯝꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯦ ꯀꯣꯆ ꯑꯣꯏꯅ ꯂꯩꯔꯒ ꯁꯦꯜ ꯇꯥꯜꯂꯁꯨ ꯌꯥꯔꯅꯤ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯁꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯏꯃꯥ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯣꯜꯂꯤꯁꯦ ꯁꯦꯜꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯔꯤꯒꯨꯝꯕ ꯅꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯅ ꯐꯖꯔꯕ ꯂꯦꯛꯃꯤ ꯐꯦꯁꯟ ꯋꯤꯛꯀꯨꯝꯕ ꯃꯦꯇ꯭ꯔꯣ ꯁꯤꯇꯤꯒꯤ ꯕ꯭ꯔꯥꯟꯆꯀꯨꯝꯕꯗ ꯊꯕꯛ ꯐꯪꯕꯁꯨ ꯌꯥꯎꯕꯅꯤꯀꯣ ꯌꯥꯔꯦ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ ꯈꯟꯖꯤꯜꯂꯨꯔꯒꯗꯤꯅꯦ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯕꯖꯥꯠꯅꯦ ꯑꯩꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯐꯖꯅ ꯂꯩꯔꯕꯅꯦ ꯑꯗꯨꯒ ꯑꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯨ ꯌꯥꯔꯦꯗꯅ ꯌꯥꯔꯣꯏꯍꯦ ꯉꯥꯎꯁꯤꯟꯅꯅꯨ 이마! ꯅꯪ ꯅꯨꯄꯤꯗꯨꯗ ꯀꯩ ꯇꯧꯔꯤ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯍꯥ ꯀꯥꯏ ꯊꯦꯡꯉꯨꯒꯦ ꯅꯪ ꯇꯨꯃꯤꯟꯅꯔꯨꯔꯕ꯭ꯔꯥ ꯅꯪ